Lilong Police Station ki manung chana laiba Lilong nunggai makhada ngarang numidang wairam pung 6 makhairon taba aduwaida miyoy ama nongmay na kaptuna hatlamle chenaba miyoy police na fare haire nongmay na kaplam badagi laikidaba miyoy ado Lilong nunggai makhadagi Sangom Subam Nazir Hussain atopa ming ibungo chahi Lifonipal apokpa laikidaba MD Nur Muhammad atopa ming nahatong bini haire aduga mahakun nongmay na kaplami hariba miyoy aduna laikay adumaktadagi Moizing Mayum Jabir chahi kuntra mga apokpa laikidaba sana khamba kawi haire thaudok thokpamdagi fangba paw magi madung inna Nazir Hussain na lambida chatlingayda Jabir na double barrel nongmay amana kaplambane mahaki puki sarupta charamaru mga taruk panbigi dakfamday Kudakta Lilongda laiba Nur Hospital and Research Center da pukatuna laikana ke adubu laikana bangamdana laikidabane nongmay na kaptuna Sangom Subam Nazir Hussain hatbagi maralda Jabir khulaiga konana Lilong Police Station na fare haire Jabir hariba miyoy ase hanadagi wakhal mimanadaba miyoy ni haire ngasigi thaudo ase thoktringai mamangdaso yumthangnana laiminaba imung amadaso nongmay kapsulami haina laikay adudagi fangba pawa mana haire Mihad asida khoisaw naraba miyamna Jabir gi yom thubai khre hainasu pawa sina makatari